Moirang Makhayda Kwakta Gari Ma Madhuda Yaukpa Potseshin Singdhaba Aduga Maithana Simba Tokiba Madugi Makha Tarakpada Kwakta area da Miyam Siki Kwashhauna Rakba Benaraktaba Situation Lakiba Makha Tarakpada public meeting Makampa public meeting to the pain the Bagi Maita Mahibata, look at another, and when you were from Craig Yorkba, the parking place of Kopiapa, the Eminent now, Kuchiki, and there is some solution in the Kairo Pipiaba, from the Silver Lakba, Sumo from Sixty, there put a key. One Manipur Muslim organizations quarantine committee, Masiana, serious way back, and all concern Taujaraga. Matanda, Pakada, Viriva, civil society organization, Manaki, Usimbasi, Pau Hamasaraga, Venana, Maruana, Lenaki, Honorable Home Minister, Super Pau Hamasaraga, then we district ESP, now the constituency CDA, Honorable MLN Simba. Pau Hamasaraga, Masikiba, Waroshi Lama, Yananabaga, Marina, Hiramda, Panguya Mate, Panjaraga, so Narang CFA district ESP officer, Mirandi, Mira Paibiki, Simbasing, and Pota Civil Society Simbasing. We put up Haminaraga, we popped out about Purakre, when a Dayamba. Okay, why not about misunderstanding the Hazana district, yes, speaker, Loinana, December, Warish Lama, should take the Tunda. A Manga, a public meeting, the occasions in the Haina with the Nana with the Yao Kiba, and to engineer you are from Sinsen, Masi, Maitaba. Kanagumba City now she misunderstood Tobadaba from Kara Labrina, but he Maruba concerned with the Pomo Jarakanda, Jauna, Sicily, like Liberiba, City now she society Managi, Singa, Kariba from Simana, Little Yakiba had no way to give a great Toba. Statement of Mamia, Poketa, Dojabani, Masiga Luina, Iresa Pudamata Quina, like Tojari, when Makhatana, Wata, the Musumuran, the Leba, Waham said, Masiki, Moinadaba, Penadaba, Beramba Kurimato, Susan, Urakre, Masiki Makata, Kanagumba, Facebook, Instagram. International social media platform away home to Naraka, Kalupamana, Amada, provocate to Nava, Muaitaba, Pukagadaba, Wahirata, Simba, Fundopa, Simba, see, Nasiki, the Piro, I got from Sima, and the guy from the Napi Tojari, Anishu Bada, a Lengaki, my Kate issue. Sigumba Lepaki Yam Siraba sensitive for Matamsika. Okay, Kanagumba Danai Danai. Kanagumba Lupki, my Gaidakina. Okay, Lepaki Weba, Dressa Sokoyaba, Kalupa Selkiweba, Mushisana, but a Sokoyaba, is in a harmony that I will Pipiaba, Lumba Hivata, Masi, they will be a eye on Kada, some serious way now, Dil Donanaba. Wishing from a top target, we took to buy China to be another government, special to be another system, the government that way. And that's again, the Makata, Lamdam Sida, Amadi, Quata, Moyan Katan Natana, Manipuri, Punamata, any part another situation where they're Pomatanda, Kangu Purup Naiva, Munda, Wanganaba, Hainaba. Hena tense situation create over, so the Makari talks
ꯑꯩꯈꯣꯏ ꯊꯥꯗꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯡꯒꯪ ꯇꯥꯏꯅꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯍꯟꯗꯛ ꯀ꯭ꯋꯥꯇꯥꯒꯤ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯃꯤꯕꯁꯦ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯔꯒ ꯚꯥꯞ ꯇꯥꯅꯕ ꯑꯃ ꯄꯨꯔꯛꯑꯒ ꯑꯦꯖ ꯏꯠ ꯏꯁ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯍꯥꯟꯅꯗꯒꯤ ꯂꯩꯅꯔꯛꯄ ꯃꯔꯤꯗꯨ ꯀꯥꯏꯍꯟꯗꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩ ꯃꯁꯤꯃꯇꯪ ꯑꯩ ꯍꯝꯕꯜꯂꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯥꯒꯤꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯋꯥꯇꯥ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯈꯨꯡꯒꯪ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯕꯗꯒꯤ ꯂꯧꯖꯕꯒꯤ ꯄꯥꯕ꯭ꯂꯤꯛ ꯃꯤꯇꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯥꯎꯖꯗꯦ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯁꯦꯟꯇꯤꯃꯦꯟꯇ ꯃꯌꯥꯝꯅ ꯂꯥꯟꯅ ꯆꯠꯈꯤꯒꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯒꯗꯧꯔꯦ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯣꯛꯅ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯔꯤꯒ꯭ꯔꯦꯠ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯔ ꯀ꯭ꯋꯥꯇꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯀꯂꯦꯛꯇꯤꯚ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜ ꯂꯩꯒꯅꯤ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯥꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯩꯃꯤꯟꯅꯒꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯀ꯭ꯋꯥꯇꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯖꯕ ꯊꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄꯥꯡꯒꯜꯅꯁꯨ ꯑꯗꯨꯒ ꯊꯥꯖꯕ ꯊꯝꯃꯤ ꯍꯥꯏꯕ ꯈꯔꯁꯤ ꯂꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯝꯖꯩ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6 ꯑꯃꯗꯤ 8ꯒ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯏꯆꯥ ꯑꯅꯤ ꯁꯤꯈꯤꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯑꯃꯨꯛ ꯁꯤꯈꯤꯕꯗꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯁꯤ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯛꯄ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤ इकोनॉमिक ब्लॉकेट अमदी टोटल शटडाउन तौबदगी क्वाक्टादा लैरिबा क्वाक्टा अमदी सराउंडिंग विलेज दा लैरिबा मियोय पुनमकी साना थकनबा पुरपगी प्रॉब्लम खरसु थोकी हाइरिबा चैरक्तुदा क्वाक्टा अमदी सराउंडिंग विलेज इसु सादा थक्तबा यादबनिना बन ब्लॉकेट तौबिरिबा इचिलिनाव इमाइचा सिंगा क्वाक्टादा लैरिबा सिविल सोसाइटी ऑर्गेनाइजेशन गा तंगाई फतना क्वाक्टागी चंदबा यादबा पोलमसिंग पुसलपदा करी करंबा मवंगदा मियाम सिगी वाता पादनबा सिंगदगे हाइबगी अंडरस्टैंडिंग अमा मरांगदा लैरिबा सिविल सोसाइटी ऑर्गेनाइजेशन मैरा पाइबी अमदी क्वाक्टादा लैरिबा CSOs मंगागा अंडरस्टैंडिंग अमा सेमगा इकोनॉमिक ब्लॉकेट मनुंग दसु तंगाई फदना संगदबा यादबा पोलम खरादुम क्वाक्टादा उसलपा हौकी मखा तारकपदा क्वाक्टागी CSOs मंगाना तंगाई फदना क्वाक्टादा पुरकदोबा पोन मखैसी CSOs मंगाना आइडेंटिफाई तौरगा पुरकनबगी अंडरस्टैंडिंग दो मखादा इकोनॉमिक ब्लॉकेट अमदी टोटल शटडाउन रोक्रब मतुंगदा इखंग खंगहौदना अप्रैल की तांग 16 क्वाक्टा तमना पुरप पोलम खरा मरांग लंखाइदा फाबा अमदी मई थादोपिकिबा यावबदुदा क्वाक्टादा लैरिबा प्रजासिंग मरुआइना हौगलक्लिबा नहासिंगी अचौबा इहौ अमा लापदगी थंगनबा नुमिता क्वाक्टादा लैरिबा CSOs मंगाना अपुनबा पब्लिक मीटिंग अमा कौजखि हाइरिबा पब्लिक मीटिंग दुदा वा ngangbada अखोइगी मरक्तगी वांगांग लोइसिंगना वा हाइबदा हौरक्लिबा मियाम दुगी पुंगनिंग दु फाथना होटनबदा इचिलिनाव सिंगी मरक्ता थमोय सोकदबा हाइरोइदबा वहै खरा सावबा फाथनबा होटनबदा अखोइगी वांगांग लोइसिंगना हाइबदा यावख्रे मदु थमोय सोना कोइसु नुंगाइजदे तसेंबदि हाइदोख्रिबा वहै पुनमक्तु नाक्तुगी लैरिबा हौगलक्लिबा इचिलिना नहा मयाम दुगी मोक्तु कंट्रोल तौनबा होटनबदा मदु अखोइगी वांगांग लोइसिंगी मरक्तगी सोइगिबनि
ꯊꯃꯣꯏꯗ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ, ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁꯤꯡꯗ, ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇ ꯂꯩꯄꯥꯛ ꯀꯥꯏꯕ ꯌꯥꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯈꯜ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ, ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯅꯤꯄꯨꯔ ꯐꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯋꯥꯛꯇꯥ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯏ, ꯃꯈꯥ ꯇꯥꯅꯁꯨ ꯌꯥꯈꯤꯒꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯋꯥꯛꯇꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯧꯔꯒ ꯂꯩꯈꯤꯒꯅꯤ꯫ ꯑꯃꯁꯨꯡ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 5 ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥ ꯄ꯭ꯔꯖꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯀꯔꯤꯒꯨꯝꯕ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯗꯨ ꯏꯆꯤꯜ ꯏꯅꯥꯎꯅꯤ, ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ, ꯊꯥꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯆꯥꯁꯤꯡꯅꯤ, ꯏꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯑꯩꯅ ꯑꯄꯨꯟꯕ ꯀ꯭ꯋꯥꯛꯇꯥꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫